ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯌꯥꯏꯔꯤꯄꯣꯛ ꯂꯝꯈꯥꯏꯗꯒꯤꯅ ꯑꯩꯈꯣꯏ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔ ꯇꯥꯔꯒ ꯀꯁꯣꯡ ꯈꯨꯂꯦꯟ ꯆꯠꯈꯤꯒꯗꯕ ꯂꯝꯕꯤ ꯁ꯭ꯇꯦꯠ ꯍꯥꯏꯋꯦ ꯑꯗꯨꯗꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯐꯧꯗꯦꯟꯒꯤ ꯖꯒꯥ ꯑꯃꯗꯅꯤ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛꯁꯦ ꯊꯧꯕꯥꯜ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯄꯥꯊꯣꯔꯛꯄ ꯊꯧꯕꯥꯜ ꯇꯨꯔꯦꯟ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯐꯧ ꯗꯥꯝꯒꯤ ꯏꯁꯤꯡꯁꯦ ꯊꯥꯗꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯊꯧꯕꯥꯜ ꯇꯨꯔꯦꯟ ꯏꯁꯤꯡ ꯏꯃꯥꯏ ꯄꯥꯊꯣꯔꯛꯄꯗꯒꯤ ꯌꯥꯏꯔꯤꯄꯣꯛꯀꯤ ꯑꯦꯔꯤꯌꯥꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯍꯥꯏꯕꯗꯤ ꯐꯧꯗꯦꯟ ꯁꯤꯡꯒꯥ ꯌꯥꯏꯔꯤꯄꯣꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯁꯤ ꯍꯥꯏꯋꯦꯗ ꯁꯤ ꯌꯧꯔꯁꯤꯅꯗꯤ ꯌꯨꯝꯗꯨꯗꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯃꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯈꯟꯕ ꯌꯥꯔꯦ ꯌꯨꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯨꯝ ꯌꯥꯝ ꯊꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯒꯥꯔꯤ ꯑꯝꯇ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯒꯥꯔꯤ ꯂꯣꯏꯅ ꯈꯥꯝꯃꯝꯃꯒ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯁꯣꯝꯗ ꯂꯣꯏꯅ ꯈꯣꯡꯅ ꯆꯠꯅꯕ ꯑꯗꯩ ꯒꯥꯔꯤ ꯑꯌꯥꯝꯕ ꯀꯩꯅꯣ ꯇꯧꯔꯦ ꯍꯧꯖꯤꯛꯁꯤ ꯏꯁꯤꯡꯁꯤ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏ ꯍꯟꯊꯕ ꯍꯥꯏꯔꯒꯗꯤ ꯍꯟꯊꯕ ꯅꯠꯇꯦ ꯍꯦꯟꯒꯠꯂꯛꯄꯅꯤ ꯍꯧꯖꯤꯛꯁꯦ ꯑꯌꯥꯝꯕ ꯍꯦꯟꯒꯠꯂꯛꯄꯩ ꯁꯔꯨꯛꯇ ꯑꯣꯏꯔꯤ ꯁꯤꯗꯒꯤ ꯆꯦꯟꯊꯈꯤꯕ ꯏꯁꯤꯡꯁꯤꯅ ꯑꯃꯨꯛ ꯁꯣꯝꯗ ꯂꯩꯔꯤꯕ ꯂꯧ ꯑꯗꯒꯤ ꯃꯌꯥꯝꯁꯤ ꯄꯨꯝꯅꯃꯛ ꯊꯨꯝꯖꯤꯜꯂꯛꯄꯅ ꯂꯧꯃꯤꯁꯤꯡꯗꯁꯨ ꯑꯋꯥꯕ ꯀꯌా ꯑꯃ ꯍꯧꯖꯤꯛꯁꯦ ꯒꯥꯔꯤ ꯑꯆꯧꯕ ꯃꯆꯥ ꯃꯥꯏ ꯂꯩꯖꯕ ꯆꯪꯕ ꯌꯥꯕꯁꯤꯡ ꯆꯪꯅ ꯃꯤ ꯄꯨꯊꯣꯛꯄꯁꯨ ꯂꯦꯞꯇꯦ ꯑꯗꯒꯤ ꯄꯣꯠ ꯆꯩ ꯍꯣꯟꯗꯣꯛꯄꯁꯨ ꯂꯦꯞꯇ꯭ꯔꯤ ꯃꯅꯨꯡꯗ ꯌꯨꯝ ꯀꯌꯥꯝ ꯊꯨꯡꯈ꯭ꯔꯒꯦ ꯍꯥꯏꯕꯗꯨꯗꯤ ꯉꯁꯥꯏ ꯆꯪꯈꯤꯕ ꯃꯤꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯆꯪꯕꯗꯤ ꯉꯝꯗꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯆꯪꯈꯤ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯄꯣꯠ ꯆꯩꯁꯤꯡ ꯄꯨꯊꯣꯛꯑꯒꯅꯦ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯨ ꯆꯪꯁꯤꯜꯂꯛꯄꯗ ꯈꯦꯇꯤ ꯂꯩꯀꯥꯏ ꯌꯧꯔꯛꯄ ꯐꯧꯗꯦꯟ ꯌꯧꯔꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝꯁꯤꯗꯒꯤ ꯍꯦꯟꯅ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯋꯥꯡꯈꯦꯝ ꯑꯁꯤꯒꯤ ꯑꯦꯝꯅꯦꯒꯤ ꯌꯨꯝ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯝ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯊꯨꯝꯖꯤꯜꯂꯒ ꯂꯩꯈꯤꯕꯅ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤꯗ ꯌꯥꯏꯄꯣꯛ ꯕꯖꯥꯔꯐꯥꯎ ꯆꯠꯁꯤꯟꯅꯕꯅ ꯂꯥꯛꯄꯅꯦ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏ ꯐꯧꯗꯦꯟꯗꯒꯤ ꯍꯥꯏꯇꯥꯔꯦ ꯆꯪꯁꯤꯟꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯍꯟꯗꯣꯔꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯈꯦꯇꯤ ꯂꯩꯀꯥꯏ ꯑꯃꯨꯛ ꯌꯧꯁꯜꯂꯛꯑꯦ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗ ꯆꯪꯁꯤꯟꯕ ꯏꯁꯤꯡꯁꯤ ꯍꯦꯟꯒꯠꯂꯛꯄ ꯑꯩꯁꯨ ꯆꯪꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯜꯂꯒ ꯂꯧꯒꯗꯕꯁꯨ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏ ꯉꯝꯗꯕꯒꯤ ꯐꯤꯕꯝꯗꯗꯤ ꯂꯩꯔꯤ ꯑꯗꯣ ꯉꯝꯖꯔꯤꯕ ꯔꯕꯤ ꯇꯈꯦꯜꯂꯝꯕꯝ ꯐꯧꯗꯦꯟ ꯏꯁꯤꯡꯁꯦ ꯍꯧꯖꯤꯛꯁꯦ ꯉꯁꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯦꯞꯄꯤꯁꯦ ꯂꯦꯞꯅ ꯏꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯝꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯍꯣꯟꯗꯣꯛꯅꯔꯛꯏ ꯁꯥꯐꯒꯗꯕ ꯃꯐꯝ ꯌꯦꯡꯉꯒ ꯁꯤꯗꯅꯤ ꯇꯧꯔꯤꯁꯦ ꯁꯤꯗꯒꯤ ꯌꯨꯝ ꯑꯃꯗꯤ ꯂꯝꯕꯤ ꯂꯥꯜꯂꯒ ꯊꯨꯝꯃꯒ ꯆꯦꯜꯂꯛꯏꯕ ꯏꯁꯤꯡꯁꯤ ꯂꯧꯕꯨꯛꯇ ꯉꯥꯛꯇꯅꯤ ꯇꯥꯔꯤꯁꯦ ꯂꯧꯕꯨꯛꯇꯗꯤ ꯏꯄꯥꯛ ꯑꯣꯜꯂꯦ ꯁ꯭ꯇꯦꯠ ꯍꯥꯏꯋꯦꯅꯤ ꯑꯗꯨꯝ ꯊꯧꯕꯥꯜꯗꯒꯤ ꯌꯥꯏꯔꯤꯄꯣꯛ ꯂꯝꯈꯥꯏꯗꯒꯤ ꯆꯪꯁꯤꯜꯂ ꯍꯥꯏꯖꯤꯜꯂꯛꯑꯒ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯆꯠꯂꯤꯕ ꯑꯗꯨꯝ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔ ꯇꯥꯈꯤꯗꯣꯏꯅꯤ ꯍꯧꯖꯤꯛꯁꯦ ꯅꯣꯡꯁꯨ ꯂꯩꯔꯤ ꯑꯗꯒꯤ ꯏꯁꯤꯡꯁꯨ ꯍꯦꯟꯒꯠꯂꯛꯏ ꯇꯔꯦ ꯁꯦ ꯌꯥꯏꯔꯤꯄꯣꯛ ꯀꯁꯣꯝ ꯔꯣꯗꯁꯦ ꯏꯁꯤꯡ ꯆꯥꯎꯔꯒꯗꯤ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯃꯤ ꯋꯥꯠꯇꯦ ꯌꯨꯝꯗ ꯃꯤ ꯂꯩꯇ꯭ꯔꯁꯨ ꯂꯝꯕꯤꯗꯗꯤ ꯃꯤ ꯋꯥꯠꯇꯦ ꯍꯥꯏꯇꯥꯔꯦ ꯃꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤ ꯏꯁꯤꯡ ꯆꯥꯎꯕ ꯌꯦꯡꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯇꯧꯔꯦ ꯏꯁꯤꯡ ꯆꯥꯎꯔꯗꯤ ꯀꯨꯝꯍꯩ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯤꯝꯅ ꯍꯧꯖꯤꯛ ꯆꯠꯂꯤꯁꯤ ꯌꯥꯏꯔꯤꯄꯣꯛ ꯂꯝꯈꯥꯏꯗꯒꯤꯅ ꯀꯁꯨꯡ ꯈꯨꯂꯦꯟ ꯆꯠꯈꯤꯕ ꯍꯥꯏꯗꯤ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔ ꯐꯥꯎꯕ ꯇꯥꯒꯗꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯋꯦ ꯑꯗꯨꯃꯛꯇꯗꯅꯤ ꯃꯁꯤ ꯂꯥꯛꯏꯕ ꯏꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯇꯨꯔꯦꯜ ꯄꯥꯊꯣꯔꯛꯄꯅꯤ ꯊꯧꯕꯥꯜ ꯇꯨꯔꯦꯜꯁꯤ ꯍꯧꯖꯤꯛꯈꯛ ꯅꯧꯅ ꯑꯃꯨꯛ ꯄꯥꯊꯣꯔꯛꯏꯁꯦ ꯑꯩꯈꯣꯏ ꯃꯐꯧ ꯗꯥꯝ ꯊꯧꯕꯥꯜ ꯗꯥꯝꯒꯤ ꯏꯁꯤꯡꯁꯦ ꯊꯥꯗꯔꯛꯈꯤꯕ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯃꯛ ꯏꯁꯤꯡ ꯄꯥꯊꯣꯛꯄꯒꯤ ꯆꯥꯡꯁꯦ ꯍꯦꯜꯂꯛꯏ ꯉꯁꯥꯏ ꯑꯌꯨꯛ ꯂꯩꯍꯧꯕꯒ ꯍꯧꯖꯤꯛ ꯂꯩꯔꯝꯃꯤꯁꯤꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯥꯡ ꯑꯗꯨꯃꯛ ꯍꯦꯟꯒꯠꯄꯒꯤ ꯆꯥꯡꯗꯤ ꯑꯗꯨꯝ ꯍꯟꯊꯩ ꯍꯥꯏꯕ ꯂꯩꯇꯦ ꯍꯦꯟꯒꯠꯄꯩꯗꯤ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯏ ꯉꯁꯥꯏ ꯊꯨꯝꯃꯣꯛꯇꯕ ꯃꯐꯝ ꯑꯗꯨꯝ ꯊꯨꯝꯖꯤꯜꯂꯛꯄ ꯑꯗꯨꯅ ꯁꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯥꯏꯔꯣꯝꯗ ꯂꯩꯔꯤꯕ ꯂꯧꯁꯤꯡꯗꯤ ꯑꯗꯨꯝ ꯏꯄꯥꯛ ꯑꯣꯏꯅ ꯂꯣꯏ ꯎꯔꯕ ꯉꯥꯛꯇꯅꯤ ꯂꯧꯁꯤꯡꯗꯤ ꯂꯧ ꯁꯥꯠꯂꯝꯗꯥꯏꯗ ꯑꯩꯈꯣই ꯂꯧꯃꯤꯁꯤꯡꯗꯁꯨ ꯌꯥꯝ ꯑꯋꯥꯕ ꯄꯤꯕ ꯑꯗꯨꯒ ꯁꯤꯗ ꯂꯝꯕꯤꯗ ꯁꯤꯒꯤ ꯊꯥꯛꯁꯤ ꯌꯧꯔꯒꯗꯤ ꯇꯨꯔꯦꯟ ꯄꯥꯠ ꯑꯁꯣꯝꯗ ꯌꯨꯝ ꯃꯌꯥꯝ ꯑꯃ ꯇꯥꯔꯤꯕ ꯌꯨꯝꯁꯤꯡꯗꯨꯗꯗꯤ ꯑꯗꯨꯃꯛ ꯀꯔꯝꯕ ꯐꯤꯕꯝ ꯆꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯧꯗꯦꯟ ꯌꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯤꯡꯅ ꯑꯗꯨꯝ ꯂꯥꯛꯄꯁꯤꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯇꯨꯔꯦꯟ ꯄꯥꯊꯣꯔꯛꯄꯅ ꯍꯧꯖꯤꯛꯁꯦ ꯌꯥꯏꯔꯤꯄꯣꯛ ꯂꯝꯈꯥꯏꯗꯒꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯐꯥꯎꯕꯒꯤꯁꯦ ꯑꯩꯈꯣꯏ ꯀꯁꯣꯡ ꯈꯨꯂꯦꯟ ꯂꯝꯕꯤꯁꯦ ꯈꯦꯇꯤ ꯂꯩꯀꯥꯏ ꯐꯧꯗꯦꯟ ꯑꯗꯒꯤ ꯋꯥꯡꯈꯦꯝ ꯌꯥꯏꯔꯤꯄꯣꯛ
toman toman mafamsꯤꯡꯁꯤ ising thumjinkhre main road highway da hujik lambi chatpa yadaba fiamda lere adunadi yum marakta leriba yumsing haibdi si historian de pathor chen thora ibesa marakta leriba yumsing de karam fiam leram gadagi do adumak myam khangli be yare idakse tawan kheti laikai gi jaga mafamsing ne tawan turengi sing pathor ko hujik adumak handai habdi lekti hengalak pa saruk kakani hujik pho oire je yumdagi pochai sing jodo Khudong na basu yawnare okay primary health center so ising Thumjinkhre wan kedi kai pane pathor ko ising lodi phanam alane hujik anda ba lekti hengalak pa saruk tane Iskun yum ayam loina Thumjinkhre